Hi ma'am, I'm nungaiba pawmana akui hojujik paliba Manipur Sarkar sina Council of Higher Secondary Education Manipur na lawgadaba class 12 exam da mark wangna fangba satri singidamakta SCOOTY amamam piganena warep lawkhreba ko eligibility criteria khali ahanbada hairiba mahirwesi satri oigadaba ko only for the girls student ani supadana science stream da oiragana 80% gi mathakta mark phangadaba aduga arts stream da oiragana 75% gi mathakta mark phangadaba ko ahum suba criteria dana hairiba satri mairoishingi mama mapa si government gi job tawdaba oigadaba mari subadana hairiba mogi imungi chahi gi annual income asi rupa lakh 9 gi makhada phangba oigadaba hairiba eligibility criteria asibu fulfill tawraba satri mairosingdo adubu oiragadi koigi hajuji palibu Manipur Sarkarna SCOOTY pinina lakthokareba aina phangiba pawji ju koi khabar gi pawni aina ju yamna thi adubu sida khabar gi matungina di khabar gi pawgi matungina di karam kandagi hairiba SCOOTY si piduno di palamdre aduna aigi knowledge na aina khangjabada hairagadi mathang chahi gi Council of Higher Secondary Education na lorokpa 12 ki exam da oina pigidaba maleba ko aduna sabsabati masisu haiba ngamdre aduna lairi kana pabiyo akoigi mahi tamliba satri sing haidi SCOOTY phangni haibigi wakhalon da nataba mark wangna yamna phangagadi class 12 ta adungi career ma sempa kanda yamna chubu thodang am lawrakaneba aduga atopa mana akoigi lam lejadaba lawmi singi macha singna any technical line ama tamupa kanda one time scholarship oina lupa lising yang kai pigni ju lakthokareba ko aduna sida lawriba koigi hajuji paliba Manipur Sarkarna lawriba sigi step asi yamna thaganingai oi yamna koigi hajuji mahi tamliba satri singi damakta yamna encouragement piba motivate topiba step amane naina lawjeningi duna laikana pabiyo koigi satri singsu aduga satra singsu ko aduna sigi paw asi aina sum mayam da share toningdana toropane aduna laikana pabiyo SCOOTY phangani habigi wakhalonda natbida aigi class 12 ki exam sina ai career ma semba kanda yamna chuba thodang ama lawduri aduna mark wangna phangdaba yadena kana paragadi kaidubagi ju 80% 75% gi mathakta kaidubagi ju phangba ngamoi natra modubu phangadi dum compulsory koi Manipur Sarkar jina dum compulsory SCOOTY mo pirane ko aduna laikana pabiyo masi harag matang sidai question jarage thank you